COVID-19 na maram oiduna Prithvi pumba lockdown da kuina lehalure. Mi kaya amagi thawai lobata natana economy da su adugi matik sohankhre. Anaba sina pibi bachai thengdagi sor hondok narakpada ngaairi. Haujek monkeypox virus haidana laaichat amagasu amuk sandokpa haurakle hairi. Monkeypox virus na nahanba migi cases United States, Canada amadi Australia hariba chakhotlaba lebak sing sidagi thengnarakpasida Prithvi pumba mi painaba haure. Masigi virus asi normally Africa khaktada endemic oiba virus makhal amane. Matang asida endemic, epidemic amadi pandemic hariba wahi sing sigi khetnaba hana haijaramge. Ahanbada endemic disease karigumba akaknaba mafam natragana population amagi marakta matam chupada laibadi laijaragasu sandokpagi changdi nemna laiba laina adubu ekhoina endemic disease haidana khangnei. Maraktadi akoiba environment khaktada laibana mida sokhandaba matangsu adum yawi. Ani subadana epidemic disease Karigumba laina amakhag ikhang khanghaudana yamna chawba population marak khudamoina leibak amagi thakta sandokpa horaklagadi laina adubu ekhoina epidemic disease haidana kaugani. Masi outbreak kasu yamna manai adubu outbreak ti hena pikthaba geographical area khaktada confine tawraga lei. Ahum subadana pandemic disease masidi COVID-19 gi matangdagi mi ayamana loina tanaraba wahi amane. Karigumba ikhang khanghaudana leibak kaya amadi Mahadesh natragana malem gi thakta laaina-laaichat ama sandokpa taragadi madubu ekhoina pandemic haidana khangnagani. Mayamna khangbiningliba monkeypox ki matangduda amuk lakjarage. Anaba mi singa nakna loinaba sokna samraduna physical contact leinaba mi singi marakta lainasi Sandorakle haidana WHO na phongdorakle. Haujik faugi manung leiba kunda monkeypox ki case apunba masing chama hena report tawnarakle. Loinana infectious disease habdi longnagan balaina asi amuka hena sandorakhini haidana su hairi. Monkeypox ni haina confirm tawraba amadi oiramgani haina chingnaba case chama hena Europe khaktadagi report fangle. Virus asi haujik haktin nabadagi sandorakli haidana WHO gi official amana phongdokhi. Haujik fangliba case ayamba sexual health clinic singdagi identify tawrakpane. Europe ki case sidagi genome sequencing tawduna yengbada 2018 matamgi Britain, Israel amadi Singapore da thokhiba singduga mawong manai haidana uba fange. Masigi virus se masagi oina endemic ojaba African lebak singi wangmada circulate hanadagi tawduna laijaragasu COVID-19 lockdown, social distancing amadi lamkoibada thingma thamkhiba mayam aduna sandok hankhidaba oiramgani haidana expert singna mot pinai. Adubu Britain dadi haujek laina ase Western African amataga contact lainarudaba mi singdasu naba haunarakle hairi. Kanadagi launa rakhibano haiba ngamdabana haujek leibak asida community transmission laire haina laurasu yare. United Kingdom Health Security Agency na immune sontharaba miyoi miron bindupi amadi chahi 12 makhagi angang sing yamna cheksinna laibiu haidana alert su lauthokhi. Anaba miga naksin naruba miyoi sing numit kun mathoini self isolate tau kanamtaga sokna samnaganu haina su hairi. Belgium hariba lebak sidadi sigumba miyoi sing sungsoi soidana hapta ahumdi quarantine tawhangani haidana haikre. Monkeypox haribasi COVID-19 sandokpadawna sandokpra masi kayamuki changdadi launaganba jatno haibadu amuk khangminarasi. Monkeypox haribasi viral zoonotic disease makhal amane haibadi virus na thonghanba sangadagi miyoibada lansilakpa laina haibane. Miyoibada amukpu changkhragadi mi masel marakta sandoknaba ngame. Laina sidagi ngakthoknabagidamak tika puthoknabasu kanna hotnari. Canadian government na di smallpox vaccine monkeypox naraba patient singda thaba kanagadra haina sukhanari. Laina asigi layong khara hairagadi laihau tawrakpa, muscle pain, kok kanna chikpa, khwangyanglen naba, hakchang sonthaba, lymph node pomthokpa, unsada matum pomlakpa sina chingba singsini. Haujik haijakriba singdu nataba atopa mawngda nahalakpa yabasu lei. Laina sigi main variant makhal ani thokna lei. Ahanbada Congo strain Masigi mortality rate habidi anaba marakta sibagi changsina 10% ni. Ani subadana West African strain masigi mortality natragana fatality rate na 1% khaktani. Siga changdamnaba matamda COVID-19 na hatpagi changsidi 3.4% ni. Launaganbagi changdi COVID-19 na monkeypox tagi yam saathi na heli. Masigi maramde COVID-19 di airborne transmission gi khuthaangda sandok-e haidi anaba mi amadagi tholakpa mahik matang sing adu nungsitta paiduna lehoba ngame. Masidagi amuk thengnaruba mi amana sor honjin khiba yaba adunani. Adubu monkeypox di anaba sa natraga mi amaga direct hakthengnaruba virus tuna contaminate tawraba potchei sokna samnarubadagi sandok-e. Virus sina unsa atatpa chinya naton mitna chingba singsidagi hakchang manungda changsilakpa ngame. Animal to human transmission asina anaba sa amana khotlakpa chiklakpa
lamlaki sa chanaba semba asina chingbasingsidagi oiba yai. Laina asi monkeypox haina kaubagi maramsu soidana khangbininglamgani. 1958 hariba chahi sida lab ta changyang tawbada sijananaba thamba yong kharada laina asi ihan hana detect tawki. Masidagi scientist singna laina asibu monkeypox haidana kaurakhibane. Mi marakta fangkhiba ihan hanba case na amok African country Democratic Republic of Congo dagi 1970 da thengnarakhi. Laina sidagi isang ngakthok chanabagi damak aikhoina tawgadaba sing adudi number 1 monkeypox sandokle khanglaba mafam singda naraga natragana siraga leiramba sa sing avoid tawbigadabane. Number 2 sa natragana mi anaba amaga samnaruraba potchai sing avoid tawbiyu. Number 3 monkeypox naramgani chingnaningai oiba natragana tasengna naraba mioi sing tongana isolate tawjagadabane. Number 4 anaba mi seba tawbiriba mioi sing adukimetic checksin bigadabane. Khut sa sengna sapon hamtokpa mai mit tathokpa alcohol based sanitizer sizinaba asina chingbasing sina laina asidagi ngakthokpa ngamhangani. Monkeypox virus mutation torakpa coronavirus na tawbagi changdagi yamna nemba heli. Non endemic countries ta laina si sandokpa control tawba ngamgani. Loina na human to human transmission su thingbangam gani haidana WHO official amana hairi. COVID-19 na yokhiba level dumakti yogani thazate haidana United States ke President Joe Biden na su haikhi. Laina si maru oinadi anaba mi singa naksina loina badagi sandokpanina yam ka hena mi painingai oide. Smallpox ki vaccine stock ta thamnaba su tawrani haidana Joe Biden na haikhi. Smallpox vaccine palabanina smallpox harba laina sigi maramda su khara haijaramge. Chahilising kayagi mamangda variola virus habdi smallpox virus asi tholaktuna mioiba sing nahanba amadi hat pahurakhi. Adubu vaccine puthorakpa matungdadi mahausana sandok charakpa smallpox outbreak US ta iroiloina 1949 da thokhibaduna oikhi. World Health Assembly na 1980 hariba chahi sida Prithvi smallpox mai pakna eradicate tawre muthatkre haidana sulauthokhi. Haujek natural oiba mongda smallpox sandokpadi leitre haragasu United States na vaccine, hidak, diagnostic test asina chingbasing thijinba lab tree. Maramdi masigi virus asi bioterrorism gi khulai oina kariguma sizinarpa thoklagade mioi babu laichat sidagi kanbiba ngamnabane. Smallpox haribase mi anaba amadagi atopa mi amada amuk sandokpane. Masigi laina sigi mortality rate anaba marakta sibagi changsina 15 to 50% ni haire. Hingauba mi singi maraktana amok 65 to 80% ti akut padakfam taduna mai chamgale. Ngasigi ahanba wahang WHO gi headquarters kadai da leibage ani suba wahang video sida pankhidaba zoonotic disease ahumgi maming habiramo.